ꯍꯧꯈꯤꯕ ꯇꯥꯡ 5ꯒꯤ ꯅꯨꯡꯊꯤꯜꯗ ꯈꯪꯍꯧꯗꯅ ꯆꯨꯔꯛꯈꯤꯕ ꯂꯦꯟ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯇ ꯅꯠꯇꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯃꯗꯤ ꯇꯔꯕꯨꯖ ꯋꯥꯇꯔꯃꯦꯂꯟ ꯊꯥꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯍꯦꯟꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯦ꯫ ꯐꯤꯚꯝ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯆꯥꯅꯕ ꯃꯅꯥ ꯃꯁꯤꯡ ꯋꯥꯠꯄꯒꯤ ꯆꯩꯊꯦꯡ ꯐꯪꯗꯕ ꯌꯥꯏ ꯍꯥꯏꯔꯦ꯫ ꯅꯍꯥꯟ ꯁꯤꯠꯈꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯂꯦꯟ ꯌꯥꯎꯅ ꯆꯨꯔꯛꯈꯤꯕ ꯅꯣꯡ ꯑꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯌꯥꯝꯕ ꯁꯣꯛꯍꯜꯂꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕ ꯃꯐꯝꯗꯤ ꯃꯣꯏꯔꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯐꯨꯕꯥꯂꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯅꯤ꯫ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯗ ꯌꯨꯝꯀꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗ ꯅꯠꯇꯅ ꯁꯨꯅꯨ ꯁꯤꯐꯥꯏ ꯈꯨꯡꯒꯪꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯂꯧ ꯄꯔꯤ 30ꯔꯣꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯂꯧꯃꯤ 60ꯔꯣꯝꯅ ꯊꯥꯕ ꯇꯔꯕꯨꯖ, ꯃꯥꯏꯔꯦꯟ, ꯈꯣꯡꯗ꯭ꯔꯨꯝ, ꯁꯦꯕꯣꯠ, ꯆꯤꯅꯥꯔ ꯑꯃꯗꯤ ꯊꯕꯤꯅꯆꯤꯡꯕ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯄꯥꯛꯇꯛꯅꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗꯒꯤ ꯂꯧꯃꯤꯁꯤꯡ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ꯫ ꯍꯥꯟꯅ ꯁꯨꯅꯨ ꯁꯤꯐꯥꯏ ꯃꯅꯤꯡꯗꯒꯤ ꯈꯔ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯆꯤꯡꯌꯥꯗ ꯊꯥꯔꯝꯕ ꯏꯟꯁꯥꯡ ꯅꯥꯄꯤ, ꯍꯩ ꯔꯥꯁꯤꯡ ꯑꯗꯨ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯍꯩꯕꯣꯡ ꯂꯧ, ꯑꯣꯛ ꯂꯧ, ꯁꯥꯕꯜ ꯂꯧꯅꯆꯤꯡꯕ ꯂꯧꯀꯣꯟꯁꯤꯡ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯂꯧꯃꯤ 60ꯔꯣꯝꯅ ꯂꯧ ꯄꯔꯤ 30ꯔꯣꯝꯗ ꯍꯥꯏꯔꯤꯕ ꯍꯩ ꯔꯥ, ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯊꯥꯕꯅꯤ꯫ ꯂꯧ ꯃꯔꯥꯛ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ 2ꯗꯒꯤ 2.5 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯝꯕ ꯑꯗꯨ ꯅꯍꯥꯟꯒꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯨꯅꯨ ꯁꯤꯐꯥꯏꯗꯒꯤ ꯇꯔꯕꯨꯖ, ꯃꯥꯏꯔꯦꯟ ꯊꯥꯕ ꯂꯧꯃꯤ ꯂꯥꯏꯁ꯭ꯔꯝ ꯑꯦꯟꯗ꯭ꯔꯤꯌꯥ ꯀꯧꯕ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯅꯍꯥꯟꯒꯤ ꯈꯪꯍꯧꯗꯅ ꯂꯥꯛꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯂꯦꯟ ꯌꯥꯎꯕ ꯅꯣꯡ ꯑꯗꯨꯅ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯊꯥꯔꯛꯈꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ, ꯍꯩ ꯔꯥꯁꯤꯡ ꯂꯣꯛꯄ ꯍꯦꯛꯄ ꯌꯥꯕꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯄꯥꯛꯇꯛꯅꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯂꯧꯃꯤꯁꯤꯡ ꯑꯁꯤꯗ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯗꯒꯤꯁꯨ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯇꯔꯕꯨꯖꯅꯆꯤꯡꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯂꯣꯛꯄ ꯉꯝꯗꯅ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤꯗ ꯃꯃꯥꯡ ꯆꯍꯤꯗ ꯃꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯈꯔ ꯍꯟꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕ ꯑꯁꯤꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯔꯛꯄꯁꯤꯗꯤ ꯂꯧꯃꯤꯁꯤꯡ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯅꯍꯥꯟ ꯁꯤꯠꯈꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯂꯦꯟ ꯑꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕꯁꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯈꯤꯕ ꯃꯐꯝꯁꯤꯡꯗꯤ ꯐꯨꯕꯥꯂꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯋꯥꯔꯗ ꯑꯌꯥꯝꯕ ꯑꯃꯁꯨꯡ ꯉꯥꯡꯈꯂꯩꯋꯥꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯋꯥꯔꯗ ꯅꯝꯕꯔ 4, 5 ꯑꯃꯁꯨꯡ 6ꯅꯤ꯫ ꯐꯨꯕꯥꯂꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯋꯥꯔꯗ ꯅꯝꯕꯔ 1ꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯌꯨꯝ 34 ꯂꯦꯟꯅ ꯖꯤꯡꯒ ꯍꯨꯠꯄꯗꯒꯤ ꯂꯩꯕ ꯌꯥꯗꯕꯒꯤ ꯃꯊꯛꯇ ꯌꯨꯝ 3 ꯍꯨꯝꯗꯣꯛꯈꯤꯕꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯗ ꯑꯁꯤꯒꯤ ꯐꯨꯕꯥꯂꯥ ꯑꯋꯥꯡ ꯃꯥꯟꯗꯣꯞꯇ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯏꯃꯨꯡ 14 ꯆꯪꯖꯐꯝ ꯂꯧꯔꯤ꯫ ꯂꯣꯏꯅꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯑꯣꯏꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯤꯡꯒ ꯕꯟꯗꯜ 5, ꯆꯦꯡ ꯕꯦꯒ 5, ꯑꯆꯥꯊꯥꯎ ½ ꯂꯤꯇꯔꯒꯤ ꯕꯣꯛꯁ ꯑꯃ, ꯊꯨꯝ ꯄꯤꯀꯦꯠ 10, ꯍꯋꯥꯏ ꯃꯁꯨꯔꯤ ꯀꯦꯖꯤ 30 ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯔꯗ ꯅꯝꯕꯔ 2ꯒꯤ ꯑꯣꯏꯅ ꯌꯨꯝ 190ꯔꯣꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯌꯨꯝ 2 ꯑꯃꯗꯤ ꯄꯨꯟꯅ ꯍꯨꯝꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯔꯗ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯕ ꯂꯩꯇ꯭ꯔꯤ꯫ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯦꯡ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯗ ꯅꯝꯕꯔ 3ꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯌꯨꯝ 110 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯌꯨꯝ 5 ꯑꯃꯗꯤ ꯄꯨꯟꯅ ꯍꯨꯝꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯗ ꯑꯁꯤꯒꯤ ꯑꯣꯏꯅ ꯈꯨꯗꯛꯀꯤ ꯁꯤꯖꯤꯟꯅꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯤꯡꯒ ꯕꯟꯗꯜ 5, ꯆꯦꯡ ꯕꯦꯒ 3, ꯍꯋꯥꯏ ꯀꯦꯖꯤ 30, ꯑꯆꯥꯊꯥꯎ ½ ꯂꯤꯇꯔꯒꯤ ꯕꯣꯇꯜ 10 ꯑꯃꯗꯤ ꯊꯨꯝ ꯄꯦꯀꯦꯠ 5 ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯌꯨꯝ ꯍꯨꯝꯗꯣꯛꯈ꯭ꯔꯕ ꯏꯃꯨꯡ 5ꯅ ꯐꯨꯕꯥꯂꯥ ꯃꯈꯥ ꯃꯥꯟꯗꯣꯞꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯔꯗ ꯅꯝꯕꯔ 4ꯒꯤ ꯌꯨꯝ 30 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯌꯨꯝ 4ꯗꯤ ꯍꯨꯝꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯗ ꯑꯁꯤꯒꯤ ꯑꯣꯏꯅ ꯖꯤꯡꯒ ꯕꯟꯗꯜ 13, ꯆꯦꯡ ꯕꯦꯒ 5, ꯍꯋꯥꯏ ꯕꯦꯒ 1, ꯊꯨꯝ ꯄꯦꯀꯦꯠ 10, ꯑꯆꯥꯊꯥꯎ ꯕꯣꯛꯁ ꯑꯃ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯈ꯭रे꯫ ꯂꯣꯏꯅꯅ ꯋꯥꯔꯗ ꯑꯁꯤꯒꯤ ꯑꯣꯏꯅ ꯐꯨꯕꯥꯂꯥ ꯋꯥꯔꯗ ꯅꯝꯕꯔ 4ꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯏꯃꯨꯡ 8 ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯔꯗ ꯅꯝꯕꯔ 5ꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯌꯨꯝ 34 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯌꯨꯝ 30ꯔꯣꯝ ꯌꯥꯎꯔꯤ꯫ ꯋꯥꯔꯗ ꯑꯁꯤꯒꯤ ꯑꯣꯏꯅ ꯖꯤꯡꯒ ꯕꯟꯗꯜ 2.5, ꯆꯦꯡ ꯕꯦꯒ 5, ꯑꯆꯥꯊꯥꯎ ꯕꯣꯛꯁ 1, ꯊꯨꯝ, ꯍꯋꯥꯏ ꯕꯦꯒ 1 ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫
Ward number 6 ki oina yum marifu henna amang ata thokpagi manungda yum taret ti punna humdokre. Ward number 6 ki oina so jinga vandal ani makai chengbek manga acha thau box ama thum half packet ama Hawai bag ama khudak ki oina sizinanaba district administration na pirakre haide. Gram Panchayat asigi Ward number 7 da yum sanggoy amadi sanggon na chingba yauna punna yum marfudra amang ata thokpagi manungda yum tareti punna humdokre haide. Ward number 8 ki oina yum chama amang ata thokpagi manungda yum ani amadi humdokre haide. Ward number 9 gi oina yum humpudara manga amasong Ward number 10 gi oina yum marfudara amang ata thokre haide. Adubu Ward number 7, 8, 9 amasong 10 gi oina de khudak ki oiba relief ki potlam sing district administration ki maikay dege pirakpa laitri haide. Ngang Kalawai Gram Panchayat ki oina so Thamnapokpi Ward number 4 ki yum nifutaruk amang ata thokpagi manungda yum taradi punna humdokre. Ward number 5 ki na yum kuntrarom amang ata thokpagi manungda yum ani punna humdokre amasong Ward number 6 ki yum kuntra amang ata thokpagi manungda yum ama punna humdokre haide. Thamnapokpi gi oina ibudau thangjing laikonung relief camp ama hangdoktuna sem saba loikre. Loina na Gram Panchayat asigi oina amang ata thokpa yum sing yengsinbagi thabak su kanna chathari haide. Amang ata thoklaba yum sing masa na semjin sajingba hauba khara yaunarabasu khara hena sothaba imung sing de lengaki maikay digi athubada mateng pirakani haina ngaina huri. Government side tagi kasing na yum sunglai leiba yadraba yum ja sida hana relief material ji kitang thuna document chuba sudabduna kaino oiraga ju ko kasing na yum ji hama ha sunglai leiba yadraba damage oiga jingi kitang thuna talo ni silani nong chingna chuba maram noibaga aidi len amuk ta sangaga nong ge muka di baba len ta ga matungda amuk nong na makha samdara nina sunglai leiba yadre ba yum da sing hare sarkar dagi lai ngarang nungdang pung paramathoi adwai du da tinbal ani tangkhai pi imung amda na te kano ji wal amugi manga di ban manga jina wal ani gi ani makai janan ba aduga cheng bekai taran pi thum bek ama asa thau box ani ma pi asidai hana ikoda jipo aikoi masi kanada yen gadum noi ju khangde mase charangna koi longmi koina dum ana mamang gi tharakoda juji bawda koi mi yangthai gi mathakta thabani ado handakti koi gi lan jina maram oira kanta wom nobong khangdaba degi lu kem da leiba mi adegi di ana hingon koiram daba mi su la masala thok subom nobong khangdaba degi makoi khara maga henkala kanta hujik yamdrabada mi humpun humdra gi changdi oirani na koina logje hairiba jingsina hujik thariba pochai jingse hujik poche lokpa yabai condition la kansida hujik ngasi thengarib poching ji hujik mayam punamang ubiri basi fibam ni hujik leijeri